Manipuri irang asi hek haurakpadagi ngasi faubada relief camp amasung prefabricated housing da leiba mi chatret rom Leikhidre haina Right to Information Act RTI gi Makada State Home Department na phongdurakli report asi political activist Hareshwar Goswami na file tawrakiba RTI amagi paukum oina Manipur lenga ki Home Department na pirakibane paukum adugi matung inna relief camp amasung prefabricated housing da leiba mi chatret kontra mathoi Leikhidre mi Leikhidabagi chang ase Churachandpur district na khwaidagi hena wangni leire district asida mi chani nifunipa Leikhidre ani subada Bishnupur district leire district asida mi chama yankhai mathoi Leikhidre Kangpokpi district ki oina mi chama kunipal Imphal West district ki oina mi Marifutara Mari Kalching district ki oina mi humfu Imphal East district ki oina mi kunmanga Jiribam district ki oina mi tarahumdoi Thoubal district ki oina mi taramathoi amade Tengnopal district ki oina mi ama Leikhidre hairi paukum adugi matung ina haujiksu mi lising nifumdoi rom relief camp amade prefabricated home sing the lady IDP khwaidagi wang leiba district na Kangpokpi district na oire district asida IDP lising tara mangaga chatru marifutara mari leire Bishnupur district na IDP lising tara subna Marifutara nithoi amade Churachandpur district da IDP lising taruka chahum humfu manga leiduna mathang sitna anisuba amasung ahum subada leiri haina pau asina makatari